ꯂꯥꯜꯍꯧꯕ ꯑꯣꯏꯔꯝꯒꯗꯕꯗꯒꯤ ꯁ꯭ꯄꯣꯔꯠꯁꯅ ꯑꯩꯕꯨ ꯀꯟꯈꯤꯕꯅꯤ ꯕꯣꯛꯁꯔ ꯁꯔꯤꯇꯥ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯩꯍꯥꯛꯄꯨ ꯏꯟꯁꯔꯖꯦꯟꯁꯤꯗ ꯆꯪꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯅꯅꯕ ꯏꯊꯤꯜ ꯄꯤ ꯑꯗꯨꯕꯨ ꯁ꯭ꯄꯣꯔꯠꯁꯅ ꯃꯍꯥꯛꯄꯨ ꯀꯜꯂꯛꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕ ꯊꯕꯛ ꯇꯧꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯆꯦꯝꯄꯤꯌꯟ ꯕꯣꯛꯁꯔ ꯂꯥꯏꯁ꯭ꯔꯝ ꯁꯔꯤꯇꯥ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ G20 ꯁꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝꯗ ꯄꯥꯡꯊꯣꯛꯂꯤꯕ Y20 ꯁꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯕꯣꯛꯁꯔ ꯁꯔꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯀꯤ ꯍꯣꯝ ꯁ꯭ꯇꯦ ꯃꯅꯤꯄꯨꯔꯗ 1990ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯏꯃꯔꯖꯦꯟꯁꯤꯒꯤ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯕꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯂꯥꯜꯍꯧꯕ ꯑꯣꯏꯔꯝꯒꯗꯕꯗꯒꯤ ꯁ꯭ꯄꯣꯔꯠꯁꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤꯕꯅꯤ ꯃꯍꯥꯛ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯆꯍꯤ 12-13 ꯁꯨꯕ ꯃꯇꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯠꯄ ꯑꯣꯏ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯏꯟꯁꯔꯖꯦꯟꯠ 50 ꯔꯣꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯣꯏꯅ ꯎꯏ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯕ ꯄꯥꯝꯈꯤ ꯂꯣꯏꯅꯅ ꯏꯟꯁꯔꯖꯦꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯈꯤ ꯏꯟꯁꯔꯖꯦꯟꯠꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯏ ꯂꯣꯏꯅꯅ ꯏꯟꯁꯔꯖꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯀꯌꯥꯁꯨ ꯄꯤꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯨꯝꯅ ꯃꯍꯥꯛꯁꯨ ꯑꯣꯏꯅꯤꯡꯕꯒꯤ ꯃꯪꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯄꯥꯝꯈꯤ ꯁ꯭ꯄꯣꯔꯠꯁꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ ꯁ꯭ꯄꯣꯔꯠꯁꯅ ꯃꯍꯥꯛꯀꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯍꯥꯛꯅ ꯂꯥꯜꯍꯧꯕ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯐꯨꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯟꯁꯤ ꯂꯥꯛꯈꯤ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠꯁꯇ ꯆꯪꯗꯨꯅ 2001ꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯕꯦꯡꯀꯣꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯤꯌꯟ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤ ꯂꯣꯏꯅꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯈꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯆꯥꯏꯅꯥꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯁꯛꯄ ꯎꯏ ꯃꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯈꯤ ꯂꯣꯏꯅꯅ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ 2001ꯗꯒꯤ 2020 ꯐꯥꯎꯕꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅꯗꯨꯅ ꯃꯦꯗꯜ ꯀꯌꯥ ꯂꯧꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕ ꯁꯥꯟꯅꯈꯤ ꯁ꯭ꯄꯣꯔꯠꯁꯅ ꯃꯍꯥꯛꯄꯨ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯍꯟꯈꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯠꯁꯤꯡ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯗꯨ ꯎꯕ ꯄꯥꯝꯃꯤ ꯁ꯭ꯄꯣꯔꯠꯁꯅ ꯍꯦꯜꯊꯇ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯕꯅ ꯌꯨꯠꯁꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁ꯭ꯀꯨꯜꯗ ꯁ꯭ꯄꯣꯔꯠꯁ ꯑꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯕꯣꯛꯁꯔ ꯁꯔꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯁ꯭ꯄꯣꯔꯠꯁ ꯈꯛꯇꯅ ꯃꯁꯤ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯒꯅꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯇꯦꯡꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯗ꯭ꯔꯒ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯑꯣꯊꯣꯔꯤꯇꯤꯅ ꯌꯨꯠꯁꯤꯡꯕꯨ ꯁ꯭ꯄꯣꯔꯠꯁꯇ ꯌꯥꯎꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯆꯪꯏ ꯍꯥꯏꯈꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯉꯥꯛꯀꯤ ꯏꯁꯤꯡ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯄꯦꯟꯅꯗ꯭ꯔꯦ ꯃꯤꯌꯥꯝꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯐꯪꯅꯗ꯭ꯔꯦ ꯋꯥꯇꯔ ꯇꯦꯡ ꯑꯃꯗ ꯂꯨꯄꯥ 1,200 ꯄꯤꯔꯝꯕꯗꯨ 2,000 ꯌꯧꯔꯦ ꯄ꯭ꯔꯥꯏꯃꯔꯤ ꯑꯣꯖꯥꯁꯤꯡ TET ꯄꯦꯄꯔ 2 ꯊꯥꯅꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯅꯍꯟꯈꯤꯗ꯭ꯔꯦ ꯏꯟ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯃꯔꯤ ꯇꯤꯆꯔꯁꯤꯡꯅ ꯃꯊꯪꯒꯤ ꯂꯦꯚꯦꯜꯗ ꯀꯥꯅꯕ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 6ꯗꯒꯤ 8 ꯐꯥꯎꯕ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯇꯤꯆꯔ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯇꯦꯁ TET ꯄꯦꯄꯔ ꯄꯥꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯖꯨꯀꯦꯁꯟꯒꯤ ꯀꯨꯝꯖꯥ 2022ꯒꯤ ꯗꯤꯁꯦꯝꯕꯔ 18ꯒꯤ ꯂꯦꯇꯔ ꯑꯃꯁꯨꯡ ꯏꯖꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔꯒꯤ ꯀꯨꯝꯖꯥ 2022ꯒꯤ ꯗꯤꯁꯦꯝꯕꯔ 15ꯗ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ 3ꯗ ꯄꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯀꯨꯝꯖꯥ 2022ꯒꯤ ꯃꯥꯔꯆ 1 ꯐꯥꯎꯕ ꯆꯠꯅꯍꯟꯗꯅ ꯊꯝꯈ꯭ꯔꯦ ꯔꯤꯝꯁꯇꯒꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯇꯥꯕ ꯂꯝꯕꯤ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯐꯝ ꯑꯣꯟꯊꯣꯛꯂꯦ ꯃꯇꯝ ꯁꯥꯡꯅ ꯑꯃꯣꯠꯄꯁꯤꯡ ꯄꯥꯏꯁꯤꯟꯗꯨꯅ ꯍꯛꯁꯦꯜꯗ ꯁꯤꯡꯅꯔꯤꯕ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯦ MP ꯁꯅꯥꯖꯥꯎꯕꯅ UPSC ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯑꯣꯞꯁꯅꯦꯜ ꯄꯦꯄꯔꯁꯤꯡ ꯕꯦꯡꯒꯥꯂꯤ ꯑꯃꯗꯤ ꯃꯤꯇꯩ ꯃꯌꯦꯛ ꯑꯅꯤꯃꯛꯇ ꯏꯕ ꯌꯥꯍꯟꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ